ngasiगी numitse ekhoi ayambana loina khamne ngasi se Good Friday ana aphaba numit aphaba irai hala ekhoina khamne karigi damakta aphaba irai haibano haibo matanda papi ekhoigi damakta ekhoigi Prabhu Jisu Kristana mahana usil oina ekhoigi damakta papi damakta sibiba nami adugi damakta ekhoigi damakta sibiba oiba maram ekhoina Good Friday haibni tasengama huranba mima nataraga hattaba mi hatpa nupa amana ngasi siramladi kaidomandi su Good Friday haibagi ningthong sileram loi haibisi ai masigi wai amani khakai thamni aduga ngasi se engonda pirakba matung inna akogi isagi ishormonda repent tauba matam haibani karigidamagdano hairadi aikoina fasting tauba matamda aikoina fasting lagliba aikoi mayam se miyoi banina ngarangsu nahansu natraga numit khudingi pungja khudingi mitjengda pungja khudingi aikoi wamangda pungja khudingi eigi lekaida pungja khudingi eigi churchta eigi membership ka aikoi wakhal pataba khadna jainaba nusinadaba mayam ama thanduna laibane adu masi khudai magse aikoina madugi patu aikoina puraga lapada aikoi isoda nijaba matamda natraga aikoi gi haksang si isoda takpa matamda isona tai dawaiso loi haibisi aikoina upapake samlapa ama ai chapter verse pidra basu na koina laina khamkhaba makhabe haje aikoi gi ken abe no makoi ni se koina ni aduna ahana duna karamaina katpano haiba matamda madi pamuraga lo ubulu pane ana pamuraga madi phause kari khalle haiba matamda maham leiba thakabu mafam adu lauraga ma altar semlaga mai thara katle matamdu mai tha ki mai khuse sargorong besopa matamduda madi damakta sarga thong hamdokte ko samse ani subada manau nupatuna ishor jana mana thamliba magi jogliba jausinagi marakta koi degi mamanjaba koi degi bhabadu makna khallaga makna katpani adugi matamduda sarga thong hangdoki aduga sarga degi khonjena mabu hambiye adudigi magi haizabdu tabi haibisi ekoinadu katlibudu ishona lobi haibisi ekoina ubu pange amadugi lobi dika aduna masi ekoina ahanbada tawgadawriba prayer dugi karigino haire isagi damakta ishona katthokpa ishona pithokpa aranba leramdasu ishona kokpinangai sengdokpiba haiba tarada adu ishoni apambani adugi damakta aikoi farma tawgadawbani adu ngasi se fasting ni aduna fasting haibase ishoni thawaina thanbigadawbase kanadasu leite aingondagi laibani maramde eigi kathokpa pithokpaduda ishona aingondda sokpigadawbani aduga aikoi miyame hairabasu namna kathokpa pithokpadu repent tawbadu namonda leitaragadi aikoi fasting si kainogi sumupun phaba mapung phaba haibase aikoi khuding magasina lau khonglaga khapnate aduga eigi nungda tawriba aranbadu ishormonda mai olaga aikoi ishormonda sangjaba matamda thawai sengbaduda aikoi sokpirakpa matamda ai tumina leiba yaroi ishor thagatloi haibisu mamloi ko aduga achungbudu phablakani nungaibana thalakani adugi matamaduda aikoi fasting se mapung phagani haibisigi waise ai thamjanibani Isaiah gi chapter 53 aduda ai 5 aduda gi sum matham manam nai na page
मरमदी ngasi se Good Friday Kristana kanagi damagda sibi bano adugi maramna asiha na pathok ni ko sibi bada ekoi da kari tongjab leibno haibasi ekoi yengsi ekoi na tawba pa singi maramdagi mahakpu thina tawkhi do ahing midnight baro matungdagi mahakpu pharaga mahak se pila samse ko ahaluk paye makoi gi mi sing aduda pure adu matungda marang kaya wahang kaya hanglaba matungda pila abu purak laga mahak se pila na mangda wahang kaya hangki bani ai samlage wahang kaya hangki bani aduda magi marang se kari su mahak na ude hai bise ekun khani adu matangda help ta amu ko matang aduda ekhogi Probu Yesu Krishna sina wang amamana mabu ekhogi yaw masa chimbugum yaw masa pubugum maksima khona puni bada puduna awam chaina khu kaya piduna khanglani haibisi ekhogi Matthew da Luke da ko aduga ekhoi atopa Gospel John asida ekhoina yengna tamda Bible sida ekhoina phajana upane aduna masigi ejaja haiba asigi maichau asina phungdok lakiba wakhai singse ngasi mayamna Good Friday haina ekhoina palan tauriba ekhoina ekhoige pa khudingmak pithoklaga ishorgi manakta ekhoina changjaduna ekhoina labiba ngasi ekhoina pangthoklibise masi sahi samapan adugi loiram thai aduda masigi machau haiba asina iram khram wahai adugi matung inna masigi wahai singsi matung inna hauji ekhoigi rakta thoklakpa hauji maya ekhoina labiba ko adu karidamakano hairade ekhoigi Probu Yesu Krishna asina ekhoigi papki maramgi damakta mahakna azol aran ko mahakpu thina tawba aduga ekhoina tawba azol aran singi maramdagi mahak awaba khanhi mahakna ekhoigi damakta kaya da awaba khanhi pung taruk taba aduai lagi pung mapan thoba prithvi siloi naman aduga mahak se phuba yaga phure chai yaga chai samje ko ita ba yaga ta ni aduga mahak se khosta jalbu kanai damakta na ei damakta ai khoi pa di damakta awama khambani haibise sida tai wa ko pa ai ro adugi makhaduda ekhoina amukana yengba matamda amukka kari haye mahana khankhiba awaba adu ekhogi damak ayai phai masi Probu Yesu Krishna na awaba khangbiba mabu phukhiba chaikhiba samdase mahapu cross potlum puhalaga bahna bamamdaba makai magi Nangganda cai tharaga mabu ushat nana tawbiba awaba khamki mutu ekhoigi damakta yai phabani haibisi ekhoina uhe yai phaba haibisi isam samna haibu targadi laibak phaba amasu blessing ekhoina bu phamnabani haibani nasigi numi sida ko adu aiba tarabadi ekhoi sikari tawba tar bage hairabadi ekhoigi Good Friday asigi aimok sandron to khopida fasting gi damakta la khap ekhoi isha gi damakta ko Probu na ekhoi gi damakta awabo khanbirabnina nang esu pen taw thai haibisi sida ekhoi no we makhada amuk yengum tamda karam haini pi haibam tamda mahakna phankhiba daksing aduna ekhoi bu anaba Hanbi
Prabhuna ꯑꯩꯈꯣꯏꯒꯤ ꯗꯃꯛꯇ ꯐꯨꯕ ꯖꯩꯕ ꯑꯅꯥꯕ ꯄꯤꯕ ꯀꯣ ꯃꯁꯤꯒꯤ ꯗꯥꯛꯐꯝ ꯃꯈꯩ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯐꯍꯟꯕꯤꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯩ ꯑꯅꯤꯈꯛ ꯍꯥꯏꯒꯦꯀꯣ ꯑꯅꯥꯕ ꯐꯕꯒꯤ ꯃꯇꯥꯡꯗ ꯁꯝꯒꯤꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯃ ꯑꯣꯏꯔꯕꯁꯨ ꯑꯁꯤ ꯈꯔ ꯍꯥꯏꯒꯦ ꯃꯥꯁꯦ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩ ꯏꯁꯥꯃꯛ ꯊꯦꯡꯅꯕꯗꯨ ꯑꯩ ꯑꯃꯈꯛ ꯍꯥꯏꯒꯦꯀꯣ ꯃꯗꯨ ꯀꯗꯥꯏꯗꯅꯣ 99 April Day 2 Good Friday ꯅꯨꯃꯤꯠ ꯉꯁꯤꯁꯦ ꯑꯩꯒꯤ ꯕꯥꯔꯊꯗꯦꯅꯤ ꯑꯩ born again ꯅꯧꯅ ꯄꯣꯛꯄꯒꯤ ꯕꯥꯔꯊꯗꯦꯅꯤ ꯑꯩ ꯆꯍꯤ 12 ꯆꯪꯂꯛꯄ꯭ꯔꯥ ꯑꯗꯨ ꯑꯩ ꯄꯥꯁꯇꯔꯁꯤꯗ ꯑꯣꯏꯕ ꯃꯇꯝꯗ ꯁꯤ ꯃꯊꯛꯇ ꯆꯔꯆ ꯃꯆꯥ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤ ꯔꯤꯚꯥꯏꯕꯜ ꯀꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯁꯦ April Day 2 Good Friday ꯅꯨꯃꯤꯠ ꯄꯨꯡ 11:30 ꯇꯥꯕ ꯃꯇꯝꯗ ꯑꯩ ꯀꯟꯗꯛꯅ ꯏꯆꯥꯅꯨꯄꯥ ꯐꯪꯕ ꯃꯐꯝ ꯑꯁꯤꯃꯛ ꯊꯋꯥꯏ ꯁꯦꯡꯅ ꯑꯩꯕꯨ ꯁꯣꯛꯊꯧꯕ ꯍꯧꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯝꯒꯦꯀꯣ ꯊꯋꯥꯏꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯊꯜꯂꯛꯄ ꯃꯇꯝꯗꯨꯗ ꯏꯁꯥꯒꯤ ꯏꯔꯥꯟ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤ ꯑꯩꯅ ꯄꯥꯊꯣꯛꯈ꯭ꯔꯕꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯔꯤꯚꯤꯜ ꯇꯧꯈ꯭ꯔꯦ ꯑꯀꯨꯞꯄ ꯑꯩ ꯍꯥꯏꯕꯕꯨ ꯔꯤꯚꯤꯜ ꯇꯧꯈ꯭ꯔꯦ ꯉꯥꯡꯕꯤꯈ꯭ꯔꯦ ꯎꯍꯟꯈ꯭ꯔꯦ ꯀꯣ ꯑꯣ ꯑꯩ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ ꯑꯩ ꯄꯥꯁꯇꯔ ꯑꯃ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯂꯛꯈ꯭ꯔꯦ ꯑꯩꯒꯤ ꯇꯦꯁ ꯑꯃ ꯃꯇꯦꯛ ꯑꯃ ꯌꯧꯍꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯏꯀꯥꯏꯕ ꯌꯥꯝꯅ ꯀꯞꯇꯨꯅ ꯑꯩ ꯗ꯭ꯔꯦꯁ ꯐꯔꯕꯁꯨ ꯑꯩ ꯊꯣꯔꯛꯑꯣꯅꯒ ꯀꯞꯄ ꯍꯧꯈꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯥꯟ ꯈꯪꯅꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯋꯥꯕ ꯈꯥꯡꯕ 마부 여우마 사부나 진바 마부 다 kaya piraga phuba aduga cross puba masi khudin makse isona ase namak na hogi mangani aibu uhanbiki aigi platform asidagi aigi phangphang asidagi na khoi maratagi na khoi mayam uda aibu uhanne kristasi matam juda Christian awa aduga mabu phuba mabu cross ka thamba matam aduda ai hakse senchili haraga cross adu aina pairaga confession tawraga repent tawraga isonda aina sangjaba hawra thoba tam aduda aigi papse upire haise aigi mundagi ngangba hawni aise anova sapham mohongane ani subala malaria typhoid nabane aise malaria typhoid si 2099 April 2 Good Friday numit asida aige nabisi thumbi kalidamaktano probuna aige damakta apham mayam se aine oba hawrakhi madugi anabulu aimondigi phawrakhi aige thamoigi anabulu phawrakhi isona na puba cross adu aishu khriye nanga tawbudu aishu tawkhriye aigi punchise aigi natre nangi wede nanga aibu shimpa moongda sembiro awabada thangera numaibada thangera nanga aibu tham mamoongda thapiro aigi natre nangi oire ngasidi haibesa ngasidi numi asida Good Friday numi asida aibu isona wangangiye adu aibu shindope numit aduda aigi pa amasu aigi anaba panbe kibadu aina sashi pibani adugi maramna ngasi pha bata hoye mapung phada busu aina aran ba kaya muk tora busu aini ki dabak da pen da kaya muk tora busu ai monda to namarugi da pham du kuin ai to na Prabhu Jesu Krishna na aigi sindun popi gi chashi shida mana aigi da mak da cross pu ba upan bi ba do ai ado kurak pa matam na ni ai lai bayani ai shop thada da bang ni ko
ngasi ke numiti ai gi bati sayi drama thoi pastor oira buma tumda ai gi thawai gi Holy Spirit born again atu ngasi ke numiti ai gi damak tadi jai bhavani kargi Krishna ai gi damak ta shibi ba adu gi maramna ai gi damak ta jai bhavani ani shubda ai gi damak ta anaba phambiba magi tapandagi ai ngasi phawda kaidamani chu kothokpa ngamne hai bese ai jinausin manda masi di wai shu ai masi thamjaningani mahak awaba khanki mahakpu jaitu nabagi damakta mahakpu khongna chakhi mahakse hatna bagi damakta yawpa sado makho makse kadai chata maitai lon dali gun kutha luka mafam tamna chati madu ki sing adu karambani 7 mile tak mabu punungan mabu hatnangan maksi pun iji menausi ngasi gitu tasi ayo ikhose nang egi dorta ekhoi pakki polung gitu bangta daphak kaya tiraga cross puraga chat kadai saja sing awang mana makada yang memutam mabu ngatopi na ngayon masyado ngatopi na ngayon mi ka na sulaytre mabu kanbi na ngayon magimi machi mabu puri pamong na puri jailing pamong na jailing mabu puri Hallelujah. Sino sinin ako na nagipun siya masisiripento ano na dako mi anito na ama na di ripento de samlage ama na di karihaye nang ay di huramani nang ay di patabani madi maralite ko ai ko di pam thok bani ma di pam thok da bani adabu hey prabhu ai bu aran ba khani makto ai bu ko piyo nang na pradais na ngai matam da sarga le bagda ipagi mafam nang na le matam da ai bu shu ning sing ko oh nupa macha ay nangga pradais talamin na kanina. Isipin na using ngasima kanayogi nang kalo muna ano ba nang kalo nang isora kandirang mamataway ng bayay ko ano po Jesus blood isora kiitse hawsik siya mana eko kita magtapa pibungay re haraga aran beto eko bungay re haraga madi tado na kang edu na leiriye adu ki makhada nagsangjo hallelujah adu ona pati nang kita mata yai pagoy gani adu nang gida kuding makana bro pagani sorry why Ismora machinti da bani ko thawai sing badi machinti da bani thawai sing badi shau da bani thawai sing badi kopi bani lal basu kopi gani ek su kopi o prabhu ek ram batauram badi kopi o always numit khudinge every time numit khudinge I repent and churalam ganda sini
ꯑꯗꯨꯅ ꯑꯩꯒꯤꯁꯤꯡ ꯅꯥꯎꯁꯤꯡ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯄꯨꯔꯛꯇꯨꯅ ꯄꯥꯡ ꯇꯤꯡꯂꯤ ꯀꯣꯛꯄꯤꯔꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯉꯥꯏꯔꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩ ꯊꯝꯖꯔꯦ ꯍꯥꯏꯔꯒ ꯄ꯭ꯔꯥꯊꯅꯥ ꯇꯧꯅꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯇꯝꯗꯨ ꯂꯧꯁꯤꯀꯣ